Citizenship Amendment Act ki anauba rules at hankri. Haukiba December kuntramatoi fawur sanglapa kangluk taru ki miyoi sing laibi yahalagani. Union Home Ministry na thokiba anauba order amaki matung ina haukiba December kuntramatoi fawuda Afghanistan, Bangladesh amasung Pakistan digi sanglakiba Hindu, Sikh, Buddhist, Jain, Parsi amadi Christian lining satpa miyoi sing laiba asida makhatana lehalagani hari. Handakta pass taukiba Immigration and Foreign Act 2025 ki matungina right of residence ka right of citizenship ka tokhai na khaidokli kumja English singani ga taraga mapan gi Citizenship Amendment Act CAA gi matungina kumja English singani ga taraga mari gi December 13 fawber sanglakpa mising yamdaba kanglu ki miyoi sing India gi citizen ohelagani anabu order sigi matung ina di kumja English singani ga kunga mari gi December 13 fawbada sanglakiba mitop sing makhatana lehna bigi ayaba pire haji Union Home Ministry na thokiba order aduki matung ina yumlo na balai paksingda kanglup amasum lining da yumpham oiraga miyot minai gi saking phanglaba mising yamjadaba kanglup ki miyoising laiba asida sanglakpada athingba leitaba sangjpham pina bigi tharang lokhalakani hairiba miyoising aduna mathau taba se sang yaudana sanglakpa taraba su makhalamati serak pipida tawroi yumlo na balai paksingi Lebaksingda miyot minagi saitheng phanglaba mising yamdaba kanglup ki miyoising leba asida sangjpham pina bigi tharang asi lokhalakpani hari Ministry of Home Affairs ki order aduna hai Afghanistan, Bangladesh amasung Pakistan da leidiba mising yamdaba kanglup Hindu, Sikh, Buddhist, Jain, Parsi amasung Christian lining satpa miyoising miyot minai khang ngamdabadagi kumja English singani ga kunga mari gi December 13 fawbra kariguma makhal gi siasang amata yauduna sanglakhiba tarabasu leiba asida makhatana lehanabigi ayaba piragani Home Ministry na thokliba order sida Islam lining satpa Muslim sing atopa laibak tigi sanglakpada sangjapam pibigi wak pande thawong asi India government na kanglup naiba monu satharakpani haina laiba asigi tuan opposition party sing amasum Islam lining satpa miyoi kayana akan mamonu yaningdaba phungdok narakli PM Manipur lakani haibadi tai party da pau pirakpadi leitri BJP ingtapa puraknaba center gi thausil Kuki sing na yaraga di PM lakani Prime Minister Narendra Modi Manipur lakani haibatari adumapu BJP Manipur Pradesh da sabsana pau pirakpati leitribana kari numita lakani haiba sabsana khangdri haina BJP Manipur Pradesh ki General Secretary K Sarat Kumar phungdokre Nitya Patsu Thekta leiba Thambal Sanglin da pangthokpa paugi mifam da maun haiki Prime Minister laklabadi lamdamasi thokliba Erang sigi waroisan ama soidana puraklagani haibigi thajabale adubu Congress na Manipur Prime Minister lakte hairambada hojikti lakadorabani wakai tawduna Prime Minister laktana hotnaraklagani haina magna Congress pu moral siki paugi mifam K Sarat Kumar makhatana haiki Manipur Pradesh Congress Committee gi OBC Department ki State Chairperson oiriba Shakir Ahamana social media ra kanglup masil gi marakta irang thokpu yabu wakum thagalakpa lebak thibani BJP na kaidongwai desu kanglup ki irang thokna bakhan ki belati amaramna Kuki gi civil society organization singa Ministry of Home Affairs ki mihut kangbu amaga Delhi da hauji wari sanari wari sanabasi loiraba tungda suspension of operations su sangdokpagi matangda central government ga wari sananaba thorang tori Manipur ingtapa phibam ama lehananaba centana lakholakbiba thorang singa sida Kuki gi civil society organization singa masum su group na yaragadi Prime Minister Narendra Modi thasigi tarahundoi state anigi khongsat asigi manungda Manipur su yokshilakani haina thajbi yaba maphamdagi phangma paun haidi Pausna makhatana hai Manipur ingtapa phibam lehan bahai bisi maitai singidi hanatigi hauna yaduna leirabani civil society organization sing su center na Manipur thugai bi wapam nataba atai ingtapa phibam purakpigi matangna sagotkani haibigi thajaba pirakrabani maram aduna haujikti Manipur gi wathok asiki waroisin lakpagi lambi yam nak leiri Kuki singna mahoksa gu maitai ga puna leimina ba amasum national highway na singba hangdoktuna athingba mata piraroi haina lauthokpa leiragadi Prime Minister Manipur gi mafam ani haibadi Chuchampur amasum Imphal satkani amasum miyang unagani hari maram aduna ngasi New Delhi da MSA ga Kuki gi civil society organization sing amasum shugru ki kangbu ga unari basi maru eba taka amane Kuki digi section na ba thadawna protest tokre Assam da Kuki singna thadaw ki lusingba halakpa amasung Kuki supremacy da thadaw singbu thamnana bu honaragliba sitigi kanbinana ba state adu khundari ba thadaw sing yamna sauna protest tawbokre handakta Assam gi Karbi Anglong district ki Manja city digi thadaw gi lusingba nekam zem haw hatkhibadu thadaw NP Assam na su yamna kana condemn tokre Kuki singna kanglu ki irang asi Manipur khakta natana Assam Mizoram na su sandorana ba yamna kana honari
मखोइना खुलाई पाइरगा थादौगी समजरब मिसम मियामु तमथिन ओटपिरे हातोपिरे तमथिरब कुकीसिंग असिदगी थादौसिंगबु खनबियु हनसु सीएम द मेमोरेंडम पिख्रे फल्लान सिजनब थिगतकदबनी कांग्रेस कांगलुक की इरांग द अवाब नंगलबसिंगिदमक थादरक सेनफम लान सिजनरब्रा हाबिगी सिंगनब लैबना असुम अरान थिदोलग मरा लैबसिंग मतिक चाब सेराक पिगदबनी हाइना कांग्रेस न फोंदोख्रे मोइरांग असेंबली constituency the IDP singi the Makai Tarakpa Palan Sitin Rabrahavi Matanga Congress Bona Pangto Palmishing Unavada MP Shishigi spokesperson Master Gorsmin Haki Awavatar Miam the Makai Tarakpa Senpam Aran Mon Shisinaram Batarabadi Kubak Mary Sagunta Woin Tokani Mount Haki Relief Games in Ministry of Home Affairs State Home Department Line Department Singamadi District Shingi DC Kutang Salivani Relief Game ki kari pot laikre thadarakpa pasasing kadai decision nei haibigi matangda RTI thawada security ki reason amara moiraga pakumpira khitraga karamna amuhanna amukona pakumpira klibano haibi singni oi RTI ki pakum aduda ningthina amasum maram chana thabak tawdobigi mami sauna takhi government ki missionary singna yengadaba polam sing matau karamna moirangi MLA na mayum yelibano haibi asabo hangamani State asi the BJP na lengak perakpadi awaba madi thoning da bathado kyamru mathang tholak lainasu magna maral sikhi nong thakta plane ani thengaina bada miyo ema siri ahum sukli awang nong pok thangba Colorado da apikpa plane ani nong thak thengaina bada miyo ema sikhi baga loina atopa miyo ahum asu upper nang lehena authority na phungtokre Colorado ki airport amada landing tawna ba thorang tawringai da soibedagi plane ani du nong thak thengaina khibani Federal Aviation Administration ki report aman hai Fort Morgan's Municipal Airport landing tawna hona bada Cessna 172 amasum extra Flugzeugbow EA300 thengaina khibani miyoi ani tongba plane ani ma nongthak ta kairaga mai salakhi haina Morgan County ki sheriff ki office na phongdokhi Cessna 172 da tonglakpa miyoi ani aso apananghi atopa plane adu tonglakhiba miyoi ama sokpadagi khudak mananakpa hospital pukhatuna laikanakhi atopa miyoi dudi thaudo thokpam na dumak laikhidre haina sheriff ki office na phongdokhi thaudo asugi matana mari Leinaba authority na investigation sa thabaukhre Imphal-Jiri lambi da landslide thokpadagi gari kya pandun lairi National Highway Kuntraga Taret Imphal-Jiri bam lambi paringi None district ki Khongsang railway manak singning khairakwadagi lambi phumjin khibadagi sathok sin taw yadabadagi Jiri bam dagi Imphal tamna pochai puduna lakpa gari kaya haujuk panduna lai hari ngana hing thoki basing ning khaibigi thawdo asiki paw hek phangmaga lambi sembigi thabuk sathariba ABCI company gi kangpuna JCB amadi Excavator machine ani sisinaduna ngasi ayuk angan badagi lambi sengdokpagi thabuk sa thabaukhre ngasi numidang ba pung 12 taba matamda lambi sengdokpa loiduna man yaudaba gari sing satok sin taw haukhre hari pausnai lambi sengdokpa loirabasu lambi gi phibam khara phatabana maram oiduna man yauba gari sing satok sin tawbra khudong sadaba mayuknagadabadagi jaribam lomdagi man puduna lakpa gari sing panduna lairi ABCI gi PRO gi mekedi gi phongto rakhibedi ngasi numidang waram phawudari lambi sengbigi thabak pumloi loiduna man yauba gari singsu lanthok lansin tawbu yaragane dubu mafam adugi singi saruk sing asi asonba laibak oibanina nong tarakpa matuna singning khaibigi thaba asi thokpa yabigi singnabadi lairi hari Rims Road ki nakalani makta gari parking ocean badigi satok sinda miyamna khudong sadaba mayuknari Rims Road paring asi matam kuina lambi gi phibam phatana lairambadigi ngasi numit kharani gi mamangda lambi paring asi mapung phana semjinbagi thabak loikhre loinana miyamna satok sinda khudong sadaba kya mayuknarambadu ngasi di leitre habi yari adu lambi asi gi nakalani makta gari parking ocean ki badigi miyamna satok sinda ubud aduki matik khudong sadaba kya ama haujuk mayuknari Pauxiation lambi paring asi haujuk ori ba phibam yengsiluba matamna thengnarakibadi lambi paring asi koilas thaduna simjanbe hek loibaga lambi gi nageta gari parking ocean ki bedagi haujuk miyamna sarok sinda khudong thiba kaya amuk thengnari lambi paring asi da lairiba private hospital amadi atai dukana singba famliba singi gari sing lambi paring asi da ayuk nungthil numidang super parking ocean ki bedagi miyamna sathok sasinda apan ba oiri Maru oina Rims Hospital la layengba lakpa singdana hena khudong sadaba mayung hali maramaduna Manipur lenga ki athuba miyeng sangduna lambi gi nagyet animakta ain kaina gari parking oshilabasi takthokpi khongjang sanction biu haina su praja section kiana pauksi sida phungtuk narakli Thadau Literature Society Assam gi chairman Nehakam Jamhon laikidabada amukon awab phungdorakli
ngase pung mapalom taba matam All Manipur United Clubs Organization amuko gi office ta Manipur gi apun saktam sagana ba matang du lai taba purak na ba hona ba asabu thaudang loramba thadau literature society Assam gi chairman oina thaukuramba Mr Nehakam Zamho sayang khagi mapana Manipur gi apun bi saktam thugai ba lambi thugai ba pambi UKDA amadi KRA gi military singnaba sing haukiba August 13 miya thina halambabu amuko na yamna kana condemn tawba phongdo poloina laikhidraba thadau ki lusingba siku ikai khumna utpoina minute ani tumina leptuna laikhidraba gi thawaina leiramlen ingna singna leirunaba taibang mapugi maphamda thauni jakri haina amuko gi publicity secretary hais foreign mangana thadorakpa awa phongdorak sirul sina hairi Shola sinhai ngasigi mipamaduna amukogi thaumi singna mahakumba lusingba mamangki wasi Manipur de hingminari batuan tuan furup singi marakta apun bagi hok sagat pada thinta halagane hana phungdong naki loinana lamda masigi apun bagi saktam singna pada asabu thaudang loriba terrorist group singbu logi eba matik saba sarak phangada bane madi terrorist group sing Manipur gi laimai gi muthanaba amuko na demand tawri hari Assam gi Kamrup ta Kuki masa ani de gi crore nipa rong gi drug fogali Lower Assam ki Kamrup Police Station ki manung sanba maphamamada asat awok sing sek tawba matamda Manipur gi Chuchampur district ki drug lalon itik tawba Kuki masani lupa crore ni palong oigadaba narcotics drug singa kona na phare ri police ki pauna hai thawdo odungarang Kamrup police ki team amana lambir asat awok sing sek tawba matamda angang mamasugi Hyundai i20 registration number MN01 AW2641 asi Kamrup ki Amin gaun hari pemapam asida khamduna sek tawba matamda miyo ani tongduna lakhi police na makhatana hari pa gari asida sek tawba matamda car adugi thongi panel manungda yamna section na pack tawba plastic khawamada sapon cap khumdraga marida haptuna puramba heroin powder gram samapan tara lotuna puramani police na draka kona na pharaba miyo singa dudi gagaw swantak sei kuntragomda apokpa thangnai na swantak shephai palace sangai court amasum Sailun Wi-Fi sei kuntraga mapan apokpa khangkhong Wi-Fi makhau pile sangai kothagini police na drug kona na pharaba mi ani asigi mathakta narcotics drug and psychotropic substance ki ek ki makhada FIR register tawkri haidi drug phabi ki operation atuda Kamrup police headquarter ki additional SP Kalyan Kumar pathakna lusingkhiadi Greater Imphal yauna Manipur gi lambi thonge phibam hangatna yengsinsi Sokot pahai lambi thonge phibam phabagi makhayam na poli lambi thongna su phatraba lamdam adu malem gi sokot lamjel yawbangam ngamkhiroi hausi state asigi lairiba national amasum state highway sing amadi interbellis road sing phibam sing hainingai leitana phatri national highway number 2 Imphal Dimapur road NH 37 Imphal-Jiri bam lambi amadi NH 102 Imphal More road asigi phibam su hainingai leitana phatabada natana state asigi lifeline su oiribani national highway sing asi sem sabigi thabu state ki makhara leitrabasu state lengana center taknaduna lambi sing asibu sembada thaudang loriba construction company sing aduda highway sing asi matam sunaba thakta thamnaba akanba pressure pigadabani ngasi mak national highway sing asi da satliba state asigi tangai phadaba polam sing puba truck sing lambi gi phibam phatabana awa khudong saraba kemay unari lambi sing asigi phibam matam sunaba mong samgatuna thengnariba awaba sing asi ko honana ba honagadabani loinara state asigi capital oiriba Imphal city amadi city asigi akoibda lairiba lambi thongi phibam su lenga asina kari phibam da lairiba gi haibadu yengsingadabani Imphal city smart city gi thakta pukhanaba hotnaram lambi thongi phibam di yamna soksilakle city asigi mi yengpham oiriba pauna amadi thangal bazar gi lambi su phibam phatabadana tana nong khasitang surak para khusem gi ising sakthukle city asida lairiba amadi lakliba miyamna su khudong sadaba kyamai unari pauna bazar amasum governor bangalo gi maning thangmada lairiba lambi asi su hainingai leitana phibam phatri lambi asigi haujuk oiriba phibam asi lairiba lenga asigi minister amadi public works department gi engineering singna udraba jala yamna maru oiba lambi mati asi athubra semjin madara kar oidi kaisampa traffic point gi wahengbam laikai phawgi 0 kilometer gi yamna maru oikraba lambi mati asigi phibam su phattabadana tana saura kungkut yamna leibana miyam gi satok sinda khudong sadabadana tana accident oina thoktuna asu open kya yauri lambi mati asisu athuba matam gi manungda semjinana bohonasi hairiba singa sidana tana Greater Imphal gi leiriba tuwan ba kendra singi interbellis road singi phibam su afaba yoksilaktre haiba yari interbellis road singa sigi phibam phataba amadi lambi gi nakanda leiriba drain singsu ising siendabana maram oiraga nong khajiktang subada khusem gi ising isaw thoktuna miyamna awab me unari
Fibam asidagi kharada oirabasu faganaba lenga asina honafam thui hauju oiriba greater Imphal manungi lambi thongi fibam asinadi Imphal city bu smart city gi thakta thamnaba honaba haibi sahi kya sanghigani haiba ngamloi city asibu smart city gi thakta center na thadrakhiba senpham sing kadai de seasonary haibisu wahang am oiri loina greater Imphal gi haidokraga state asigi tampa amari singi lairiba lambi thongi fibamna karamba fibam de lairi haibis lenga asiki mathakta hangliba asabu hangamani greater Imphal manungi lairiba lambi singi fibam asuk yamna fibam sadraga Manipur tampa amasum singi lambi thongi fibam pharamgani haibisi thajabigi wangmadani asengbasu oidiben haiba wakhum yawna maroiba wakhum kya phongdorakli phallana sisinakhiba sing sarak pigadabani Kangluk ki irang maram oiraga relief camp de lairiba singi damakta thadarakhiba senpham miyoi kharna lana sijna thokhibra haibisigi matangna thidoktuna maralaiba sing sarak pigadabani relief camp sing asi Ministry of Home Affairs State Home Department Line Department amas district singi DC ki kuthangna salairibani haina ngasi Congress bona pangthokiba pawgi mifam amada MPCC gi chief spokesperson Haresh Gosmina phongdokhre mana makatana haikibada relief camp de lairiba singi damak thadakhiba senpham kari kadai de sijna khibagi haina thadakhiba RTI gi pakumasida ningthina maram chana thabak tawdabagi mami samtai state asida BJP na session tawdagi thoningda thawdok kya thoklaiki gynecologist Dr. Saramba Pari Assam gi Silchar Medical College amasum hospital asigi gynecology department gi OPD da masana doctor ni haizurun ha ma kasar police na parba matung makha taba investigation satakri haidi paus na makha tari bidi haukiba August kungama panigi Silchar Medical College amasum hospital OPD gi matamda yamna thajada bamong na miwe mana gyne gi doctor sadun anabasing genggi matawdu obudu hospital asigi staff sing singna phauki oidana college asigi principal doctor Buster Gupta da staff sing pirakpa pawdu confirm torba matungna principal musana OPD da laktuna yengsin bada Dr. Sadun OPD matamda yawbu ubudagi khudakta kasar police ta paw piraga fotkibani pharaba miyedugi mamingna Huisen Ahmad Bar Huya kawi Assam gi Katikora dagini police sathakiba investigation pharaba miyesina online da stethoscope ama lairaba matungna Silchar Medical College amasum hospital da laktun OPD da patient sing yengbu yawkibani haiba khangmangamle haina kasar police ki senior SP Numal Mahatana agency da phongdokhren su paus da makhatari ado tentana sumna myamna thamjaramge hausukuinati myam paus mata asul sinjarage amasum makhata bana wabdir myam punanga mina sena channel sigi makai